ngasi phong tuan Manipuri si phong singdagi maruoiba I pausing khongkasaraga Manipur top channel gi maikeri gi myamna thamjagi ahanbada ngasi phong se phong dagi special content ama oina sanalaiba ki mapau myamna sinjagi thokmok taunogumsi botsu corona su kankhalakli nepram Krishna Mohon myamloi fok taminasi Taraganitoy suba State Assembly semnanaba member humfu khananabagidamak lakliba January 18 amasung March 3da bot thadanaragani haina Election Commission of India na lautokre Phurup kanglup kayana punna khunda leita aduna leiminarakliba Manipur gi yelhomi myamgidamak mamang da leiramba lengakna karisu tawbiramdre Marebak nungsiba lusingba iram Lairamdaba natraga watpana awaba khudong sadaba kya mayoknaribani haina phongdoknakiba Banglam satki layoi kraba politician kaya noroki komda singthanaba khonabagi wangang kaya su nakong singja yeiba makhai tanakre Hameng wainaba ayuki nonghogumna haibadi tawrakpadana yamne hekta kanna tawgadaba malaga Thut lauraga thokibagi thawong kya su unakre tanakre punama asigi saphu na pirakadaba saina saithengdagi ngak thoknaba amadi tunglam satkidama kari tawba tabagi haibadudi aikhoi punamaki mangda taduna leirabaga sapmanare asigumba tanja asida bot thadagadaba matamsu laukthokibaga loinana coronavirus ke ahum subo web saphu su kankhalakni aduna thokmokti taunaragumsi election gi khudong saba launaraga hekta haijinbadi toknarasi haina miyamgi pukningi wa phongdorakli hotel wa laipung wa oinadi launagumsi hainarakli kumja inglisingani kunga mathoigi aroiba December 13 da state asingi oina covid positivity rate asi sada 0.9 oirambani adubu numit nipani haibadi satliba tha asigi nipana haukiba thangja numita fawda positivity rate asi sada 3.1 yaukre Khongjel yang na sangsilagli lenga ki mari lenaba authority na makhal makha kyagi section tharang lokhatuna lokthokli di haibabu election asina maram oiraga kaya nasungnadabagi mawongda unadaba nati masi aphabagi khudam ni haiba yaroi toigom sum aikhoidi section patai haujik mapung oina lenga lusingliba BJP gi symbol pairaga bot lepnaba honariba intending candidate haina khangnariba singi marakta umkhatnaba thowaningdaba thawdok wathok kya soidana tholakpa yabagi akibasu leitaba nati wasakiba laukthokkiba sangakiba orep tamkibadi kungaini lupa crore lising kya no khujing oiribani Sangakibana sangakre wasakiba urep tamkiba sing adudi adumak bracket manungda leiba tari aikhoigi loktak pat sengbatnabagi damak laukthokkiba asangma senpam punamak puthokani haikiba lampel patu water body sengbatkani haikiba mai ising lami thonggi matangda laukthokkiba kaya adubu haujikti laubunatana saikhai singsinkiba tabani tawrakpasu yai tawraktapasu yai tambadi ngamde adunani Thok mokti taunogumsi hainaraglibasi mundaba half boil gi thabak natragana project sanga biganu mapung fana loisilaba thabak natragana project adudama sanga dun miyamda sinabiyu hainarakhibani aranbani kamdaun haigani mamang sahi English ingani kunga mathoi gi November kunga mathoi da zaribamda pangtokiba go to village ki thoramda maphamaduda lupa lakh 107.39 sangna sagatkiba Western Gate haina khangnaba nongsaba thongse minister na sangaki adubu gate asi sangarabani athubada saba loisinbiu haina miyamna phungdoknarakhi adunadi saba loidringaida nanghauraroi matagumna sangakhre habani tawbagi budi Jiribam district headquarter gi Babuparada leiba PWD guest house ki foundation stone da model residential school under PM GBK led by an Biren Singha Minister Manipur in presence of Asauddin MLA Jiribam on 28 August 2020 implement by MOB EDS Manipur haina thajilambagi wathok amadi lakhibani plastic paper da iraga napsilambadagi miyam khangnarakibani Madu English Singani kungi October 3 Manipur gi Student Federation MSF District Committee Jiribam gi thaumisingna laukthokibagi report media da taunakibani hairiba guest house asikumja English Singani ga taraga humdagi February 3 matamadagi Works Minister Dr. K.S. Ratan Kumar sangakibani haifet maraba mongda Himachal Pradesh ki Manali da
Dundida Rehatang Tunnel Project ki kumza English singa taragi June kunga nipana yung kiba foundation stone lautholaga tunnel asi kumza English singa kungi October 3 Atal tunnel haina Prime Minister Narendra Modi na sangha kibagi wathok amasulaki tunnel asi sananaba Atal Bihari Vajpayee na Prime Minister oinigai kumza English singa June 3 warep laukhibani aduga kumza English singa kungi June kunga nipana Sonia Gandhi na urep tamki kumza English singa taraga mapana Narendra Modi lengakna Atal tunnel haina maming thona na warep laukhibani haina phongdok narakpa laki punama si matamadugi media ra phone khrama ngaktani hana tauramba paikhatlamba thabakya maming uthokpa amadi semdok semjin khara tauraga anabu oina uhanba aduga loisindaba kya sanga don miyamda utsaibigi thawong kya urakpa khangnarakpa asinani thokmokti taunagumsi hainaraklibani masisu miyamgi pukningi wadi na hekta haijinbadi nati ikubokna satlaga aina lehaurabasu aduga aina lehauraga ikubokna satpirabasu maphai haibadi haisingba wangang na thabak laithokpa hainabasu leitaba nati wangang haiba thabak laithokpa aduga mamanggi lengakta tainabadi handak marak toina takre opposition congress na di miyamda tatpa tawduna bot khomlabasu handakti kanaba phanglaroi hari amaromda handakta laklamba Prime Minister Narendra Modi na Manipur bo anauba thak amada purakpa haibasi BJP gi double engine lenga khaktana ngamgani haramki double engine lenga asi sahi manga asi mapung farakle center gi single engine haigadra lenga asi su sahi nipan farakadore adubo lauthokhiba kayadi udaba yauri sahi taraga manga ta tawba ngamdaba thabak tha taraga manga ta tawgani haikibadu lalon bigi wasakum khongbal masa amaka laga aduma koknakhre sahi sigi khudul oina Uttar Pradesh ki Meerut Sardana town lupa crore lising tare rom sangna Major Dhyan Chand Sports University sanana ba Prime Minister na urep tamkhre India gi oina ahanba National Sports University Manipur sabagi thabakti sahi Nepal surakadoraba fawba masak thona upangamdri aduga BJP gi double engine lega khaktana ngamgani hairamliba sibu thajagadra thajaroidra haibasisu wahang ama oidi kumza English singa taraga mapan gi April amada kalam asimaktana sahi manga hokrabasu Sports University uba phangdri haina sana laibaki mapau piki gasi sahi ahum gi matung kumza English singa kungi ahawbudasu mapau adu adumak su ningsingli masida sinati mapung oiriba apaspa lakthokpagi drug fabagi National Highway kuntraga taret Imphal Ziri lambi sembagi National Project oina railway line sembagi smart city sembagi yelhomi singak senabagi asina singba kaya election asina nanchinkre tawbagi budi coronavirus kan lanthengna bada punamak sokthakibadagi ni hairakani masigisu sumtabadi nate adobu kumza English singa mga samapan marfogi April tarukta likhatkhiba BJP na laiba asigidamag state asigidamag tawkhiba tawgani haikiba sing adudi adumak ikhang khang narabagaktani double engine oigera single engine oigera lengakti miyam na semani miyam gi lengakni engine di miyam ni lengakti sumnatagi steering paibatani steering fail oirabadi punamak siminaba mangminaba tabani masidi haujik miyam na pakhalibasi haujik ti anobo lenga ama sahi manga gi dabak semnabagi miyut humpu aikhoi miyam na khangadari masigi dabak bot thadagadaba numit yangkhai nirom tangaire hainarakpa launarakpa sainaba hengatnarakli candidate mirep amagi election da sijinagadaba senpham asi election commission lepagi matungina lupa lakh 19 khaktani mamangi taramathu shube assembly election da mirep amagi curse lupa lakh 10 oiramani hadak nauna revise tawraga 19 na hengalakibani mirep kharadi lupa lakh 19 na singdong manini gi curse oirambasi ai aduga karana lupa lakh 19 yauna pairamdabasi ai taseng election da curse tawnari basidi lupa crore manga tara helamgani swaidani ningtamna apama mihut khanaba honabada khurau thanglibasi swaidani mapu oiriba miyamna pangtharibasi sindadi laugani sel amagi pangal saktina aikhogi democratic rights mangangumsi adubo aikhoina aikhogi right sisidaba phawba mipal tangli ningtamna lenga phawba semjaba ngamdri punama si karidaki no haibadu khangminaba tangai fadre haina lawi taraga mathoi shuba state assembly election
ꯀꯨꯝꯖꯥ ꯏꯪ 2019 ꯀꯤ ꯃꯥꯔꯆ 4 ꯑꯃꯁꯨꯡ 9ꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯃꯥꯡꯒꯤ ꯏꯂꯦꯛꯁꯟ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯑꯁꯤꯒꯗꯤ ꯈꯦꯠꯅꯕ ꯈꯔ ꯎꯕꯒꯨꯝ ꯇꯧꯏ ꯑꯗꯨꯅ ꯈꯟꯅ ꯆꯩꯅꯕꯒꯤ ꯆꯥꯡ ꯋꯥꯡꯒꯗꯕ ꯃꯥꯜꯂꯤ ꯏꯟꯇꯦꯟꯗꯤꯡ ꯀꯦꯟꯗꯤꯗꯦꯠꯁꯤꯡ म्यूजिकल सियर मुन्नदुना थंबाल हेक्नब होटनारी मुन्नबदा सेगाइबसु यौरकपरा खंद्री मरमदुना वोटर ओइरिबा अखोइ सेक्शन बताय अखोइदी बिसारपति ओइना अदुमक लैसी थोकमोक्ति यागुमसी कोरोनासु कनखलकली बोर्ड की इरांगसु कनखलकली अखोइ इसा इसा गाथोकनानबा होटनबिनसी हाइनिंगी हाइबंगसिगी सनालाइबकी मपाव देप्राम कृष्णमोहन मैमना सेंजगे सोशल मीडिया लखोचब यामना थाजनिंगाई ओइरिबा पाव मना कापलंबदगी सिरे वांगोई केंद्र की मिनिस्टर ओलुखोइगी वर्कर अनि नोमैना कापलंबदगी सिरे हाइदि लैखिद्रबा मी अनि अदुदी समुरौदगी अबुजम जोन अमसुम अबुजम तोंबा कौबि हाइदि अबुजम जोन थौदोक थोकफम अदुदा खुदक सिखी अदुगा तोंबना हॉस्पिटल लैखिदबने हाइदि तोंबा हौजे हौजिक मणिपुर पुलिस डिपार्टमेंट थबक तौरिबा मिसकने हाइदि थौदो अदुबु यानिंगदब फोंदोक्तुना मयाय लंबीगी मियामना खुदकी लंबी थिंगबगी खोंजंग संगसिनख्रे हाइबा पावमबु सोशल मीडिया दगे लोखचबा पावमनि म्याम अदुगा पाथोक्सबा सिंगसिदा सोखिबा लानखिबा क्या याउर्स म्यामना गाकपिगने बसु मतम मतम गेबा मरोइबि इ पावसिंगसु म्यामना लेप लेतना अपडेट पिजरखिगे हाइदिसु चैनल सिगी माइकेदिगिसु म्यामना थमजरी एंड थैंक यू